ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯝꯕꯤ ꯃꯈꯣꯏꯒꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯁꯤꯠꯅ ꯁꯤꯠꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯍꯣ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯑꯐꯕ ꯄꯣꯛꯂꯨꯕꯒꯤ ꯑꯩꯁꯦ ꯎꯀꯥꯏ ꯇꯛꯂꯦꯗꯅ ꯁꯦ ꯏꯅꯝ ꯄꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯩꯅ ꯃꯧ ꯅꯍꯥ ꯁꯥꯗꯅ ꯏꯃꯨꯡ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯐꯔꯗꯕꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯕ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯃꯊꯦꯜ ꯊꯣꯡꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯀꯠꯁꯤꯟꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯃꯤꯅꯥꯏ ꯑꯃꯅ ꯇꯧꯒꯗꯕ ꯃꯊꯧ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ꯫ ꯑꯩꯁꯦ ꯃꯤꯅꯥꯏꯒ ꯆꯥꯕ ꯍꯦꯛ ꯃꯥꯟꯅꯔꯦꯗꯀꯣ꯫ ꯏꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯏꯁꯥ ꯑꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯋꯥꯗꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯖꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ꯫ ꯀꯅꯥꯅꯕꯨ ꯉꯝꯒꯗꯣꯏꯅꯣ? ꯏꯁꯥ ꯐꯥꯎꯕ ꯏꯇꯣꯝꯇ ꯁꯦꯟꯅꯖꯕꯗ ꯋꯥꯔꯕꯤ ꯍꯅꯨꯕꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯏꯇꯣꯝꯇꯅ ꯇꯧꯔꯕꯗꯤ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯒꯗꯒꯦ ꯍꯥꯏꯕ꯫ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪꯒꯤ ꯏꯁꯧ ꯑꯁꯤ ꯂꯥꯡꯗꯅꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ ꯃꯃꯥ, ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯪ ꯇꯞꯄꯗ ꯃꯣꯡ ꯍꯥꯖꯗꯕꯗ ꯃꯤꯅ ꯍꯥꯏꯅ ꯁꯣꯟꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯅꯁꯤꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯗꯤ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯍꯩ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯆꯥꯅꯨꯄꯥ ꯋꯥꯈꯜ ꯇꯥꯕ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯃꯟꯈꯤꯕꯗꯒꯤ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯁꯥꯟꯇꯤꯗ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨꯅꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯅ ꯑꯩꯁꯦ ꯏꯁꯧ ꯀꯟꯕꯤ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯆꯥꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯃꯔꯝ ꯑꯣꯛꯈ꯭ꯔꯕ ꯑꯁꯤꯗ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯛꯇ ꯁꯪꯗ ꯃꯌꯥꯝ ꯑꯁꯤꯒ ꯄꯨꯟꯕꯁꯨ ꯇꯧꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕ ꯆꯪꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯋꯥꯈꯜ ꯇꯥꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯂꯣꯏꯅꯖꯔꯤꯕ ꯑꯗꯨ ꯃꯉꯥꯏ꯫ ꯅꯣꯡꯃꯇ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯨ ꯇꯧꯗꯦ꯫ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯤ, ꯁꯤꯟꯐꯝ ꯑꯃꯁꯨ ꯄꯥꯏꯖꯔꯤ꯫ ꯑꯗꯨꯒꯅꯦ ꯏꯃꯨꯡ ꯄꯨꯝꯕ ꯑꯁꯤꯁꯨ ꯃꯥꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯗꯨꯅ ꯄꯨꯖꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯆꯥꯁꯤꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥꯒꯤ ꯂꯤꯛꯇꯒꯤ ꯈꯨꯖꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯁꯥꯗꯅ ꯄꯤꯁꯤꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ꯫ ꯃꯁꯤꯗꯕꯨ ꯅꯪꯅ ꯅꯆꯥꯁꯤ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯅꯧꯕ ꯁꯅꯥ ꯃꯑꯣꯡ ꯑꯃꯃꯨꯛ ꯁꯥꯕꯤꯌꯨ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯃꯃꯥ? ꯍꯦꯔ ꯃꯈꯣꯏ ꯄꯥꯕꯨꯡ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯗ꯫ ꯑꯩꯕꯨ ꯁꯅꯥ ꯂꯤꯛꯀꯣꯟꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤꯗꯧꯅ ꯉꯥꯡꯕꯤꯕ ꯑꯗꯨꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯈꯣꯏꯗꯧꯅ ꯈꯔ ꯁꯥꯎꯒꯠꯄꯅꯤ꯫ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯕꯤꯔꯛꯀꯅꯨ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯥꯎꯕ ꯄꯨꯝꯕꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯏꯍꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯅꯥ ꯂꯨꯄꯥꯗ ꯆꯣꯞꯄꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅೋ ꯍꯥꯏꯕꯅꯤ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯏꯁꯧ ꯂꯥꯡꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯈꯠꯂꯛꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯗ ꯁꯥꯎꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ꯫ ꯃꯔꯝ ꯑꯗꯨꯕꯨ ꯈꯪꯂꯕꯗꯤ ꯑꯩꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯉꯥꯡꯕ ꯆꯩꯕꯁꯨ ꯑꯗꯨꯝ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯪꯕꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯋꯥꯈꯜ ꯇꯥꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤ ꯅꯆꯥꯅꯨꯄꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ? ꯆꯍꯤ 94 ꯁꯨꯒꯗꯕꯒꯤ ꯇꯧꯔꯝꯂꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯪꯅ ꯏꯆꯥꯒꯤ ꯆꯍꯤ ꯑꯃꯨꯛ ꯍꯪꯂꯤꯕ ꯑꯁꯤꯅ? ꯍꯣ, ꯆꯍꯤ 94 ꯁꯨꯔꯕ ꯅꯆꯥꯅꯨꯄꯥꯁꯦ ꯃꯇꯨ ꯊꯤꯕ ꯌꯥꯗ꯭ꯔꯤꯕꯔꯣ? ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯤ ꯃꯆꯥ 2-3 ꯁꯨꯅꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯨꯕꯁꯨ ꯅꯠꯇꯦ, ꯃꯇꯣꯝꯇꯅꯤ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯃꯟꯗꯕꯗꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯋꯥꯈꯜ ꯇꯥꯏ꯫ ꯃꯕꯨꯡ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯃꯆꯟ ꯑꯁꯤꯅ ꯑꯣꯏꯅ ꯇꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯕ꯭ꯔꯣ? ꯏꯁꯨꯒꯤ ꯀꯨꯝꯍꯩꯒꯗꯣ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ꯫ ꯁꯤ ꯑꯋꯥꯡꯒꯤ ꯇꯊꯣꯠ ꯍꯥꯏꯕꯤ ꯉꯔꯥꯡꯒꯤ ꯉꯈꯥꯗꯨꯅꯅꯦ ꯃꯁꯨꯒꯗꯣ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯣꯗꯅ ꯀꯩꯊꯦꯜꯗꯒ ꯀꯣꯏꯄꯨ ꯍꯦꯛ ꯄꯨꯔꯛꯂꯤꯕ ꯈꯪꯅꯕ꯭ꯔꯥ? ꯑꯩꯁꯨꯅꯦ ꯏꯁꯨ ꯄꯥꯝꯃꯤ, ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯤꯠꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯋꯥꯈꯜ ꯇꯥꯔꯤꯕ꯭ꯔꯣꯁꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗꯦ ꯍꯥꯏꯅꯦ꯫ ꯅꯠꯇꯦ, ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯆꯨꯛ ꯌꯨꯡꯗꯨꯅ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ꯫ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯗ꯭ꯔꯤ, ꯃꯥꯅ ꯏꯀꯥꯏꯗꯅ ꯀꯣꯏꯕ ꯉꯝꯗꯕ ꯑꯣꯏꯔꯕꯁꯨ ꯐꯔꯦ꯫ ꯏꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯍꯅꯨꯕꯤ ꯑꯩꯁꯦ ꯁꯨꯝꯗꯨꯅ ꯍꯥꯠꯂꯒ ꯅꯄꯥꯅ ꯆꯥꯃꯧꯒꯥꯏꯗꯨ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯒꯦ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯅꯆꯥꯁꯤꯅ ꯆꯍꯤ ꯑꯁꯤ
ꯁꯤ ꯌꯧꯅ ꯂꯤꯔꯦꯀꯣ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯤꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧꯒꯥꯏꯗꯨ ꯊꯤꯅꯕ ꯈꯔ ꯍꯥꯏꯔꯕ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯇꯧꯗꯦ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯕꯅꯣ ꯀꯅꯥꯅ ꯏꯁꯧ ꯂꯥꯡꯂꯣꯏꯗꯕꯅ ꯍꯥꯏꯕ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕꯒꯨꯝ ꯇꯧꯏꯅꯦ ꯆꯨꯝꯕꯒꯨꯝ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯧꯅꯤꯕ ꯆꯨꯝꯕꯒꯨꯝ ꯇꯧꯅꯤꯀꯣ ꯋꯥꯈꯜ ꯇꯥꯗꯕ ꯁꯥꯕꯤꯔꯅꯨ ꯍꯣꯏ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯃꯃꯥ ꯑꯩꯗꯤ ꯏꯆꯥꯁꯦ ꯑꯉꯥꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯨꯝ ꯑꯗꯨꯝ ꯈꯟꯕꯒꯨꯝ ꯇꯧꯏꯅꯦ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯏꯆꯥꯁꯤꯒꯤ ꯆꯍꯤ ꯄꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯑꯁꯤ ꯈꯪꯂꯥꯛꯂꯦ ꯏꯆꯥ ꯑꯇꯣꯝꯕꯤꯗꯨꯁꯨꯅꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯥꯗꯨꯅ ꯃꯥꯃꯗꯤ ꯃꯌꯨꯝ ꯄꯥꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯛ ꯑꯁꯤꯗ ꯃꯕꯨꯡ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯗꯤ ꯊꯣꯏꯅ ꯍꯛꯆꯤꯟꯅ ꯈꯜꯂꯨꯗ꯭ꯔꯦꯗꯅ ꯉꯥꯏꯈꯣꯅꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯗ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯅꯦ ꯍꯣ ꯂꯩꯇꯦꯌꯦ ꯑꯩꯅꯅꯦ ꯍꯪꯂꯕꯅꯤ ꯑꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯗꯣ ꯄꯥꯊꯣꯛꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤ ꯂꯦꯡꯒꯥꯁꯤꯗ ꯃꯤꯌꯥꯝꯒ ꯀꯔꯤꯅꯣ ꯍꯥꯏꯅꯔꯛꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯨꯟꯖꯣ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯃꯨꯛꯂꯞ ꯇꯧꯅ ꯇꯤꯡꯈꯠꯆꯩ ꯑꯗꯨꯒ ꯍꯥꯏꯐꯦꯠꯁꯨ ꯑꯃꯨꯛ ꯈꯧꯗꯦꯝꯖꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅ ꯄꯥꯝꯅꯕꯗ ꯉꯥꯎꯅꯕꯗ ꯍꯥꯏꯅꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯔꯛꯏꯗ ꯃꯁꯛꯁꯨ ꯐꯖꯕꯤ ꯉꯥꯛꯇ ꯑꯗꯨꯒꯗꯤ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯣꯛꯂꯒ ꯏꯆꯨ ꯇꯥꯗꯕꯤ ꯈꯨꯅꯤꯡ ꯆꯦꯈꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯋꯥꯏꯊꯨꯡꯅ ꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯍꯥꯏꯌꯣ ꯅꯁꯛ ꯑꯗꯨꯅ ꯏꯔꯣꯏ ꯊꯔꯣꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯀꯥꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯏ ꯀꯀꯥꯏꯗꯅ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯕꯤꯔꯛꯂꯒ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯑꯣꯏꯔꯝꯗ꯭ꯔꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯕ ꯐꯪꯂꯝꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯈꯪꯉꯨ ꯇꯟꯖꯥꯁꯤꯃꯛꯇꯗ ꯃꯆꯥꯅꯨꯄꯥ ꯄꯥꯝꯃꯦ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯅꯔꯝꯂꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕ ꯍꯟꯅꯨꯊꯪ ꯑꯁꯤꯗ ꯀꯥꯏꯗꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯝꯂꯤꯕꯁꯤꯕꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯋꯥꯈꯜ ꯇꯥꯕꯧ ꯅꯪ ꯍꯧꯒꯠꯂꯛꯂꯕꯣꯏꯔꯦꯀꯣ ꯏꯆꯥ ꯑꯗꯨꯛ ꯋꯥꯈꯜ ꯇꯥꯕꯒꯤꯅꯤꯅꯤ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯉꯁꯤꯁꯨ ꯉꯁꯤꯗ ꯅꯍꯥ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯏꯀꯥꯏꯒꯗꯕꯗꯤ ꯅꯪ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏꯒꯗꯕ ꯏꯃꯥ ꯍꯣꯏꯗꯤ ꯑꯩꯒꯤ ꯃꯔꯝꯒꯤꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯅꯪꯗꯣꯏꯕ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯥꯅꯅꯦ ꯐꯠꯇꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯒꯤꯅꯤꯗꯅ ꯏꯕꯨꯡꯉꯣ ꯆꯍꯤꯅ ꯅꯪꯕꯨ ꯄꯣꯔꯕ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯟꯖꯤꯟ ꯍꯥꯏꯅꯈꯤꯗ꯭ꯔꯣ ꯅꯁꯥꯅ ꯈꯪꯅ ꯏꯃꯧ ꯑꯗꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯑꯣꯏꯅ ꯊꯤꯔꯒꯦ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯤꯒꯤꯗꯤ ꯌꯦꯡꯉꯨ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯅꯦꯍꯦ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕꯤꯒ ꯂꯩꯔꯕꯗꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯣꯅꯦ ꯅꯪꯕꯨ ꯄꯥꯕ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯗ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯄꯥꯈꯪ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗꯀꯣ ꯅꯄꯥ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧ ꯈꯖꯤꯛꯇꯁꯨ ꯂꯧꯕ ꯀꯩꯗꯧꯒꯦ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯋꯥꯁꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯒ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯒꯅꯨ ꯏꯃꯧ ꯑꯗꯨ ꯅꯪꯅ ꯅꯁꯥꯅ ꯄꯥꯝꯕ ꯑꯃ ꯌꯦꯡꯂꯒ ꯊꯤꯖꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯊꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯂꯩꯈꯥꯏ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯑꯩꯅꯦ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯤ ꯑꯩ ꯆꯪꯉꯦ ꯏꯃꯥ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯒꯤꯗꯨ ꯅꯇꯥ ꯇꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯀꯀꯥꯏꯗꯅ ꯅꯪꯅꯦ ꯅꯈꯣꯡ ꯑꯗꯣ ꯍꯥꯝꯅꯤꯡꯂꯕꯁꯨ ꯋꯥꯗꯣ ꯑꯇꯥꯕꯤ ꯑꯃ ꯍꯥꯏꯔꯝꯃꯨ ꯑꯗꯨꯒ ꯍꯥꯝꯂꯁꯨ ꯏꯃꯥ ꯀꯩꯅꯣ ꯃꯤꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯈꯨꯠ ꯑꯁꯦ ꯍꯦꯛꯇ ꯐꯥꯔꯒ ꯊꯝꯂꯤꯁꯤꯕꯣ ꯏꯃꯥ ꯑꯩꯅꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯈꯣꯡꯁꯦ ꯍꯥꯞꯅꯤꯡꯉꯦꯕ ꯏꯃꯥꯒꯤ ꯑꯇꯥꯕꯤ ꯋꯥꯐꯝꯗꯣ ꯍꯣꯔꯦꯟꯅꯦ ꯑꯩ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯍꯥꯏꯔꯒꯦꯕ ꯃꯁꯤ ꯈꯨꯠꯆꯦꯝꯗ ꯊꯥꯗꯣꯛꯑꯣꯕ ꯏꯃꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯐꯥꯔꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯝꯕꯤꯅ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤꯀꯣ ꯅꯪ ꯃꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ
ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯧ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯤꯕꯤꯔꯁꯤ ꯑꯗꯨꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯗꯨꯗ ꯑꯃꯨꯛꯁꯨꯅꯦ ꯃꯥꯒꯤꯁꯤ ꯃꯥꯒ ꯈꯪꯅꯖꯕꯤꯒ ꯂꯩꯔꯒ ꯏꯀꯥꯏꯗꯅ ꯍꯥꯏꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯂꯕꯗꯤ ꯍꯌꯦꯡ ꯏꯆꯥꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨꯁꯨ ꯍꯦꯛ ꯇꯧꯅꯤꯡꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤꯕꯅꯤꯅꯦ ꯐꯔꯦꯁꯦ ꯍꯣꯔꯦꯟꯗꯣ ꯏꯕꯨꯡꯉꯣꯗ ꯐꯖꯅ ꯍꯦꯛ ꯍꯪꯂꯁꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯃꯦꯜ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯣꯏꯃꯨꯒ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯣꯏꯃꯨꯅ ꯄꯥꯃꯦꯜ ꯍꯣꯏꯗ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯄꯥꯃꯦꯜ ꯄꯥꯃꯦꯜ ꯍꯣꯏ ꯇꯥꯎ ꯄꯥꯃꯦꯜ ꯊꯣꯝꯕꯤꯅ ꯍꯩꯃꯥ ꯈꯣꯏꯃꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯪꯂꯛꯎꯗꯅ ꯀꯔꯤꯒꯤꯅꯣ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯇꯥꯎꯁꯨꯅꯦ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯛꯂꯒꯅꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯂꯛꯀꯣ ꯍꯣꯏ ꯃꯥ ꯑꯗꯣ ꯏꯃꯥ ꯍꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯤ ꯑꯗꯣ ꯉꯥꯏꯈꯣꯅꯤ ꯏꯕꯨꯡꯉꯣ ꯅꯇꯥꯎ ꯑꯁꯤꯕꯨ ꯅꯣꯏꯕꯨ ꯀꯔꯤꯃꯇ ꯍꯥꯏꯂꯥꯛꯇꯅꯒ ꯇꯧꯗ꯭ꯔꯕꯔꯥ ꯍꯥꯏꯕ ꯏꯃꯥꯗꯤꯅꯦ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ ꯏꯃꯧ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯝꯂꯕꯅꯤꯅꯦ ꯅꯣꯏꯕꯣ ꯑꯗꯨꯅ ꯅꯪꯅ ꯅꯇꯥꯎ ꯑꯁꯤ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯏꯕꯨꯡꯉꯣ ꯃꯥ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗꯅꯦ ꯃꯥꯅ ꯅꯨꯄꯤꯒꯤ ꯋꯥꯁꯦ ꯄꯟꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕꯨ ꯂꯩꯇ꯭ꯔꯕꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯈꯣꯏꯃꯣ ꯌꯦꯡꯉꯣꯏ ꯃꯥꯅꯅꯦ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯃ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯑꯣꯏꯅ ꯊꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯋꯤ ꯍꯥꯏꯗꯅ ꯅꯪꯅ ꯅꯇꯥꯎꯗ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯗꯣ ꯅꯪꯅꯁꯨ ꯊꯦꯝ ꯅꯧꯗꯅ ꯍꯟꯗꯛꯇꯤ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯗ ꯌꯥꯅꯕ ꯇꯧꯍꯟꯁꯤꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨ ꯏꯃꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤꯅꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯃꯁꯛ ꯃꯇꯧꯒꯁꯨ ꯌꯥꯝꯅ ꯐꯖꯩ ꯏꯪ ꯇꯞꯂꯗꯅ ꯏꯃꯥꯅꯗꯤ ꯌꯥꯝꯅ ꯄꯥꯝꯂꯩꯅꯦ ꯑꯗꯨꯕꯨꯅꯦ ꯅꯇꯥꯎ ꯑꯁꯤꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯋꯥꯕꯨꯗꯤ ꯏꯃꯥꯅ ꯍꯧꯗꯣꯛꯅꯗ꯭ꯔꯤꯌꯦ ꯍꯌꯦꯡ ꯋꯥꯁꯦ ꯍꯧꯗꯣꯛꯅꯔꯨꯔꯒ ꯅꯇꯥꯎ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯋꯥꯗꯣ ꯍꯧꯗꯣꯛꯇ꯭ꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯐꯔꯦ ꯏꯃꯥ ꯅꯆꯥꯁꯨ ꯍꯣꯔꯦꯟꯗꯣ ꯏꯇꯥꯎꯗꯣ ꯑꯃꯨꯛꯇ ꯊꯦꯝꯗꯨꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯏꯃꯥ ꯍꯣꯏ ꯅꯪꯅꯅꯦ ꯐꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯔꯛꯑꯣ ꯏꯕꯨꯡꯉꯣ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯃꯦꯜꯁꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯗꯨꯒ ꯂꯥꯛꯂꯒ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯑꯩꯒꯤ ꯀꯥꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯗ ꯏꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯥꯟꯅꯕ ꯑꯗꯨꯗ ꯆꯪꯂꯛꯇ꯭ꯔꯕꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯒꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯕ ꯋꯥꯔꯤꯕꯨ ꯑꯇꯩ ꯀꯔꯤꯒꯤ ꯑꯣꯏꯔꯝꯅꯤꯒꯦ ꯅꯨꯄꯤꯒꯤ ꯅꯠꯇ꯭ꯔꯗꯤ ꯃꯗꯨ ꯈꯪꯉꯕꯗꯤꯅꯦ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ ꯏꯕꯨꯡꯉꯣ ꯅꯇꯥꯎꯗꯅꯦ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯅꯪꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯑꯃ ꯄꯥꯝꯃꯤꯀꯣ ꯏꯃꯥ ꯃꯁꯤꯗꯒꯤ ꯄꯥꯃꯦꯜ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯅ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯗꯅ ꯅꯈꯣꯏ ꯃꯥꯒ ꯄꯥꯕꯒꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯅꯤ ꯅꯈꯣꯏ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛꯇ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯑꯗꯣ ꯍꯟꯗꯛ ꯏꯃꯥ ꯍꯣꯏꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯅꯕ ꯁꯤꯟꯕ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯨ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯍꯜꯂꯁꯤꯗꯅ ꯅꯪꯁꯨ ꯌꯥꯎꯅ ꯍꯧꯔꯛꯂꯕ꯭ꯔꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯅꯣꯏ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯁꯤꯅ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩ ꯇꯥꯒꯦꯕ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜꯗꯣ ꯇꯥꯗꯕ ꯇꯧꯅꯨ ꯏꯇꯥꯎ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯕꯤꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯄꯥꯝꯖꯕ ꯃꯑꯣꯡꯒꯤ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯅꯅꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯪꯅꯕ ꯍꯣꯠꯅꯔꯒ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯦꯕ ꯙꯞꯀꯗꯤ ꯌꯥꯝ ꯃꯥꯜꯍꯜꯂꯤꯀꯣ ꯃꯥꯜꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯏꯇꯥꯎ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯅꯪ ꯆꯍꯤ 40 ꯍꯦꯜꯂꯕꯅꯤ ꯑꯗꯨꯅꯗꯤ ꯅꯁꯥꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯁꯛ ꯅꯁꯥ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯔ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯃꯈꯩꯅꯁꯨ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯉꯥꯎꯅꯔꯤꯕꯅꯤ ꯑꯩꯅꯒ ꯅꯪꯒ ꯑꯣꯏꯔꯝꯂꯗꯤꯕ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤꯒꯁꯦ 3-4 ꯍꯦꯛꯇ ꯂꯣꯜꯂꯒ ꯂꯧꯊꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯇꯝꯂꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯇꯥꯎ ꯌꯥꯝ ꯄꯛꯇꯦꯀꯣ ꯃꯁꯛ ꯑꯁꯤꯒ ꯈꯣꯏꯃꯨꯗ ꯈꯣꯏꯃꯨ ꯃꯥꯜꯂꯦ ꯏꯕꯣꯅ ꯈꯣꯏꯃꯨ ꯃꯥꯟꯗꯕ ꯈꯣꯏꯃꯨ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯋꯥꯊꯤ ꯇꯧ ꯅꯪꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤꯅꯦ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯉꯣꯟꯗ ꯆꯦꯟꯒꯗꯕ ꯒꯨꯟ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯑꯗꯨꯒ ꯍꯥꯏꯔꯛꯇꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪ ꯉꯁꯤꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ ꯍꯥꯏꯔꯛꯎ ꯅꯪꯒꯤ ꯈꯟꯗ꯭ꯔꯁꯨꯅꯦ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯈꯔ ꯈꯜꯂꯨꯀꯣ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯥꯏꯔꯒ ꯊꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ
ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯕꯤꯗ꯭ꯔꯤꯕꯣꯏꯔꯦ ꯍꯥꯏꯗ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯑꯩꯁꯦ ꯈꯣꯏꯃꯨꯅꯤꯅꯦ ꯈꯣꯏꯃꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯅ ꯏꯇꯥꯎ ꯑꯩꯗꯤꯅꯦ ꯅꯨꯄꯤꯁꯦ ꯏꯪ ꯇꯞꯅ ꯃꯒꯨꯟ ꯂꯩꯅ ꯐꯖꯕꯤꯗꯨ ꯄꯥꯝꯃꯤ ꯏꯁꯝ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯊꯥꯏꯅꯉꯥꯏꯒꯤ ꯂꯩꯁꯥꯕꯤ ꯁꯤꯒꯨꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯀꯦ ꯃꯧ ꯑꯁꯤ ꯌꯥꯎꯗꯅ ꯆꯝꯅ ꯐꯖꯕꯤꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯊꯛ ꯏꯔꯥꯡꯅ ꯇꯧꯕꯤ ꯂꯦꯝꯖꯗꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯅ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯀꯥꯏꯍꯜꯂꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯤ ꯃꯁꯤꯒꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯤꯁꯤ ꯏꯇꯥꯎ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨ ꯏꯇꯥꯎ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯐꯔꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯦ ꯏꯇꯥꯎ ꯅꯪ ꯃꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯑꯍꯜ ꯑꯃꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯌꯨꯝ ꯑꯗꯨ ꯊꯥꯏꯅꯒꯤ ꯁꯪꯒꯥꯏ ꯌꯨꯝꯁꯥꯅꯤ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯏꯅ ꯆꯔꯥ ꯆꯔꯥ ꯌꯨꯝꯊꯛ ꯑꯗꯨꯕꯨ ꯀꯨꯞꯂꯤ ꯅꯣꯡ ꯅꯨꯡꯁꯤꯠꯀ ꯇꯧꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗꯕꯒ ꯃꯥꯜꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯊꯣꯡꯒꯥꯜ ꯑꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯟꯈ꯭ꯔꯦꯗꯀꯣ ꯑꯁꯤꯗꯕꯨ ꯃꯤꯒ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥꯎ ꯑꯗꯣ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄꯗ ꯏꯄꯟ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗꯤ ꯃꯁꯤꯅꯤ ꯍꯥꯏꯔꯝꯂꯤꯗꯨꯗꯤ ꯀꯥꯟꯗꯤꯁꯤ ꯌꯨꯝꯁꯤꯒꯤ ꯊꯣꯡꯁꯤꯁꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯗ ꯇꯨꯜꯁꯤꯕꯣꯡ ꯑꯁꯤꯗꯁꯨ ꯂꯥꯏ ꯊꯣꯡꯃꯩꯒ ꯊꯥꯜꯂꯤꯕꯁꯤꯗꯤ ꯑꯃꯨꯛꯇ ꯀꯧꯁꯤ ꯏꯇꯥꯎ ꯍꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯔꯤꯅꯣꯃꯇ ꯍꯪꯖꯒꯦꯕ ꯈꯣꯏꯃꯨꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯧ ꯇꯥꯔꯦ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟ ꯅꯤꯡꯖꯣꯟ ꯌꯧꯅ ꯁꯥꯡꯂꯕꯤ ꯃꯍꯥꯛꯀꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯅꯤꯡꯗꯨ ꯌꯩꯅ ꯋꯥꯏ ꯋꯥꯏ ꯂꯥꯎꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯂꯤ ꯄꯥꯃꯦꯜꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯕꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕꯒꯨꯝ ꯇꯧꯈ꯭ꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯩꯃ ꯃꯌꯥꯒꯁꯤ ꯈꯨꯝꯖꯤꯟꯒꯅꯤ ꯀꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯣꯏ ꯄꯥꯃꯦꯜ ꯄꯥꯃꯦꯜꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯕꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕꯒꯨꯝ ꯇꯧꯈ꯭ꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯩꯃ ꯃꯌꯥꯒꯁꯤ ꯈꯨꯝꯖꯤꯟꯒꯅꯤ ꯀꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯣꯏ ꯄꯥꯃꯦꯜ ꯍꯥꯎ ꯀꯩꯅꯣ ꯏꯇꯥꯎ ꯀꯩꯅꯣ ꯑꯣꯏ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯗꯧꯕ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯑꯁꯤ ꯎꯔꯒ ꯊꯃꯣꯏꯁꯦ ꯃꯔꯣ ꯂꯣꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ ꯍꯥꯏꯁ ꯁꯍꯤꯇꯤ ꯑꯁꯤꯗꯤ ꯑꯅꯩꯕꯤꯅꯤꯗꯅ ꯀꯥꯟꯅꯗꯦ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯂꯝꯍꯦꯟꯕ ꯊꯃꯣꯏꯗꯨ ꯐꯥꯖꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯩꯁꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯈꯣꯏꯕꯨ ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ ꯈꯣꯏꯃꯨꯅ ꯌꯨꯝꯁꯤꯕꯨ ꯏꯄꯟ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯌꯥꯅꯤꯌꯦ ꯏꯕꯨꯡꯈꯣꯏ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯣ ꯄꯥꯕꯗꯤ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯐꯤꯗꯥꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯃꯥꯒꯤ ꯂꯝꯍꯦꯟꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯐꯥꯖꯤꯟꯖꯕ ꯉꯝꯖꯗꯅ ꯂꯩꯁꯅꯥꯅ ꯆꯪꯈꯤꯕ ꯑꯗꯣꯝꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯍꯧꯔꯤ ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯀꯩꯅꯣꯅꯤ ꯀꯔꯤ ꯈꯨꯌꯦꯡ ꯆꯥꯌꯦꯡꯅꯣ ꯃꯤꯁꯦ ꯇꯨꯝꯗꯅ ꯂꯣꯏꯔꯅꯤ ꯇꯣꯃꯥꯜꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯇꯣꯃꯥꯜ ꯃꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯁꯤ ꯄꯥꯃꯦꯜ ꯑꯃꯗꯤ ꯈꯣꯏꯃꯨ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯄꯥꯃꯦꯜꯒꯤ ꯊꯕꯛ ꯈꯔ ꯇꯣꯃꯥꯜꯗ ꯁꯤꯟꯅꯗꯨꯅ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯅ ꯄꯥꯃꯦꯜꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯂꯩꯁꯅꯥꯒ ꯊꯦꯡꯅꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯏꯆꯝ ꯆꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯏꯃꯨꯅ ꯁꯤꯟꯗꯨꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯄꯥꯃꯦꯜ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯄꯥꯃꯦꯜ ꯑꯃꯗꯤ ꯈꯣꯏꯃꯨ ꯂꯩꯁꯅꯥꯕꯨ ꯎꯅꯕ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯁꯅꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯛꯇꯦ ꯇꯧꯔꯤꯁꯤ
ꯉꯥꯏꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯏꯕꯣ ꯃꯗꯨ ꯂꯤꯁꯤꯜꯂꯛꯄꯒꯤꯅꯤ ꯈꯪꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯃꯨ ꯊꯣꯛꯄ ꯑꯣꯏꯔꯛꯄꯒꯤꯅꯤ ꯍꯥꯏꯕ ꯂꯩꯁꯅꯥꯗꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯤꯟꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯇꯧꯔꯤꯗꯣ ꯃꯁꯤ ꯃꯌꯥꯝ ꯑꯁꯦ ꯅꯪ ꯆꯍꯤ ꯂꯤꯁꯤꯜꯂꯛꯄꯒꯤꯅꯤ ꯆꯍꯤ ꯑꯗꯣ ꯅꯧꯔꯤꯕ ꯑꯣꯏꯔꯕꯗꯤ ꯉꯥꯎꯅꯤꯡꯒꯅꯤ ꯂꯧꯅꯤꯡꯒꯅꯤ ꯅꯨꯄꯤꯒꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯩꯁꯥꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯕꯨ ꯂꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯃꯈꯛ ꯇꯥꯡꯅ ꯐꯪꯖꯕꯁꯦ ꯅꯥꯟꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯒꯤꯅꯦꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯣꯏ ꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯅꯪꯒꯤꯗꯣ ꯆꯨꯝꯕ ꯃꯥꯜꯂꯤ ꯑꯁꯣꯝꯗꯁꯨ ꯂꯩꯁꯅꯥꯗꯨ ꯃꯇꯥ ꯆꯅꯨꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯔꯤ ꯆꯅꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯅꯪꯅ ꯍꯟꯗꯛ ꯑꯃꯨꯛ ꯈꯪꯅꯔꯤꯕꯁꯤꯅ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧꯍꯧꯗꯣꯏꯕ ꯏꯁ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤꯅꯦ ꯀꯥꯏꯅꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯏꯕꯦꯝꯃ ꯑꯗꯣ ꯍꯟꯗꯛ ꯅꯪꯅ ꯈꯪꯅꯔꯤꯁꯤꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯒꯤ ꯈꯪꯅꯔꯤꯅꯤ ꯑꯗꯨꯒ ꯆꯍꯤꯁꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯃꯉꯣꯟꯗꯕꯨ ꯀꯅꯥꯅ ꯂꯩꯖꯔꯨꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯪ ꯌꯪ ꯂꯥꯎꯔꯤꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯊꯥꯗꯣꯛꯀꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯍꯩꯅꯕꯤꯗꯨ ꯇꯧꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯈꯦꯠꯇꯣꯛꯄꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏ ꯁꯨꯒꯨꯝꯕ ꯑꯁꯤꯗꯒꯤ ꯈꯔ ꯈꯦꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯁꯤꯃꯗꯤ ꯄꯥꯈꯪ ꯑꯔꯤꯕꯒ ꯑꯣꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯈꯦꯠꯄꯒꯤ ꯈꯦꯠꯄ ꯈꯔ ꯌꯥꯝꯅ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯍꯤꯡꯖꯕ ꯉꯝꯅꯕ ꯂꯝꯕꯤ ꯑꯃ ꯌꯥꯠꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯁ ꯂꯩꯁꯅꯥ ꯅꯪꯁꯦ ꯌꯥꯝꯅ ꯉꯝꯃꯤꯕꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯦꯞꯆꯔꯛꯂꯤꯕ ꯃꯤꯁꯛ ꯑꯃꯗꯒꯤꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯤꯔꯤꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯗꯤꯅꯤ ꯏꯕꯦꯝꯃ ꯑꯐꯕ ꯃꯁꯛꯁꯨ ꯈꯪꯂꯔꯣꯏꯗꯕꯅꯤ ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯆꯨꯡꯂꯝ ꯆꯥꯗꯕꯗ ꯂꯩꯀꯥꯏ ꯋꯥꯊꯣꯛꯇ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯤꯁꯥ ꯄꯁꯥꯁꯨ ꯍꯩꯖꯤꯟꯗꯅ ꯆꯥꯔꯤꯕ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯐꯕ ꯅꯨꯄꯥ ꯃꯈꯩꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯪꯒꯤ ꯑꯣꯛꯇꯕ ꯑꯗꯨꯗ ꯊꯥꯗꯔꯤꯕꯅꯤꯕ ꯆꯅꯨꯋꯥ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯛꯇꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯃꯥꯗꯤ ꯑꯣꯛꯇ꯭ꯔꯁꯨꯅꯦ ꯁꯅꯥꯅꯦ ꯁꯅꯥ ꯈꯪꯉꯕꯣ ꯋꯥ ꯉꯥꯡꯕꯗꯅꯦ ꯌꯦꯡꯂ ꯉꯥꯡꯖꯧꯀꯣ ꯅꯪ ꯀꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯂꯩꯁꯅꯥ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯣꯏꯅꯣ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯟꯊꯕ ꯉꯝꯗꯦ ꯅꯠꯇꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯅꯪꯕꯨ ꯂꯩꯔꯒ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯗꯣꯏꯔꯕ ꯅꯪꯁꯦ ꯍꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯥꯎꯖꯕ ꯂꯥꯡꯖꯕ ꯑꯗꯨꯅꯕꯨ ꯈꯔ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯤꯁꯥ ꯄꯁꯥꯁꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯋꯥꯊꯣꯛꯇ ꯑꯣꯏ ꯃꯥꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯃꯇ ꯏꯆꯨ ꯇꯥꯕ ꯅꯥꯇꯩ ꯆꯥꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨꯅꯦ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯇꯥꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯄꯥꯃꯦꯜ ꯍꯣꯏꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯥꯃꯦꯜ ꯑꯃꯗꯤ ꯂꯩꯁꯅꯥꯗꯤ ꯇꯣꯉꯥꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯂꯩꯁꯅꯥꯅ ꯇꯥ ꯄꯥꯃꯦꯜ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯥ ꯄꯥꯃꯦꯜꯒꯤ ꯅꯥꯛꯇ ꯂꯩꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯨ ꯅꯪꯅ ꯈꯔ ꯆꯥꯎꯈꯠꯅꯕ ꯁꯤꯟꯕꯤꯌꯣ ꯍꯣꯏ ꯀꯩꯒꯤ ꯁꯤꯜꯂꯣꯏꯗ꯭ꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯗꯧꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯄꯥꯝꯒꯦ ꯅꯪꯅ ꯄꯥꯝꯕ ꯑꯃꯇꯗꯤ ꯍꯥꯏꯌꯨ ꯍꯌꯦꯡ ꯑꯩꯅ ꯂꯥꯛꯄꯗ ꯄꯨꯔꯛꯀꯦꯕ ꯇꯥ ꯄꯥꯃꯦꯜ ꯑꯩꯗꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯗꯤ ꯌꯥꯔꯦ ꯍꯣꯏꯕ ꯑꯩꯕꯨꯗꯤ ꯅꯪꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯂꯗꯣꯏꯁꯤꯕꯨ ꯑꯗꯣ ꯅꯪꯒꯤ ꯁꯅꯥ ꯐꯖꯕ ꯑꯃ ꯑꯩꯅ ꯍꯌꯦꯡ ꯀꯣꯟꯁꯪꯗꯒꯤ ꯂꯩꯕꯤꯔꯛꯂꯒꯦ ꯂꯩꯔꯛꯀꯅꯨꯗ ꯇꯥ ꯄꯥꯃꯦꯜ ꯑꯩꯗꯤ ꯁꯅꯥ ꯃꯆꯥ ꯆꯦꯟꯕꯁꯦ ꯅꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯏꯗ ꯂꯩꯔꯀꯥꯟꯗ ꯁꯅꯥ ꯑꯆꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯤꯜꯂꯒꯦꯕ ꯀꯔꯤꯒꯤ ꯅꯪꯒꯤꯗꯃꯛꯇꯕꯨ ꯑꯩꯅ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯗꯣꯏꯅꯣ ꯑꯩꯁꯨ ꯁꯥꯕꯅꯦ ꯍꯥꯏꯗꯅ ꯁꯥꯔꯛꯂꯕꯗꯤ ꯑꯆꯧꯕ ꯑꯗꯨꯝ ꯁꯥꯔꯛꯀꯦ ꯅꯪꯅꯁꯨ ꯁꯅꯥ ꯃꯆꯥ ꯆꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯆꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯛꯂꯒꯦ ꯇꯥ ꯄꯥꯃꯦꯜ ꯅꯪꯁꯤ ꯌꯥꯝꯅ ꯐꯩꯕꯨ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯃꯨꯛ ꯐꯕ ꯃꯤꯁꯛꯇꯤ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯄꯗ ꯁꯦꯜ ꯈꯖꯤꯛꯇ ꯄꯨꯕꯤꯔꯛꯀꯦꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯇꯧꯕꯅꯤ ꯄꯥꯕꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯑꯗꯨꯅꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅꯤ ꯐꯥꯎꯕ ꯆꯤ ꯂꯥꯎꯔꯒ ꯀꯣꯟꯅꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯁꯤꯟꯕ ꯉꯝꯗꯦꯕ ꯂꯩꯀꯥꯏꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯇꯥ ꯄꯥꯃꯦꯜ ꯍꯣꯏ
ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯣꯏꯅꯣ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯗꯣꯏꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯄꯥꯃꯦꯜꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯄꯥꯃꯦꯜꯗꯤ ꯂꯩꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯃꯥꯒꯤꯗꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯃꯦꯜ ꯅꯪꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯦꯗꯀꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯂꯩꯁꯅꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯞꯂꯨꯔꯤꯕ ꯑꯁꯤꯕꯨ ꯅꯪꯅꯅꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯨꯞꯅ ꯈꯪꯗ꯭ꯔꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯉꯔꯥꯡꯅꯦ ꯅꯆꯟꯅꯨꯄꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯝꯂꯕꯅꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯄꯨꯟꯅ ꯃꯥꯡ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯞꯊꯣꯛꯅꯧꯀꯣ ꯅꯪ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯆꯟꯅꯨꯄꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯪꯕꯨ ꯅꯆꯟꯅꯨꯄꯤꯗ ꯍꯥꯟꯅ ꯀꯨꯞꯅ ꯍꯪꯂꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯥ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥꯒ ꯏꯆꯟꯒꯅ ꯂꯩꯁꯅꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯂꯕꯒꯦ ꯑꯗꯣꯝꯅ ꯃꯤ ꯑꯃꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯑꯗꯣ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯅ ꯄꯥꯡꯕꯅꯤ ꯃꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯣꯏꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝꯅ ꯑꯆꯧꯕ ꯃꯆꯥ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯁꯤꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯂꯣꯏꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤꯅꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨꯅꯤꯅꯦ ꯅꯪꯅꯗꯤ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯃꯥꯒ ꯊꯥꯏꯅꯗꯒꯤ ꯈꯪꯅꯔꯛꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯑꯗꯨꯝ ꯈꯪꯅꯔꯤ ꯍꯥꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯁꯦꯜ ꯀꯌꯥꯝꯅ ꯊꯥꯗꯩ ꯍꯥꯏꯅ ꯅꯆꯟꯅꯨꯄꯤꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯝꯗꯣꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯠꯇꯦ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯂꯩꯁꯅꯥꯅ ꯑꯗꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯏꯃꯥ ꯍꯥꯏ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯄꯥꯎ ꯇꯝꯁꯤꯜꯂꯛꯀꯅꯤ ꯑꯁꯤꯔꯣ ꯍꯩ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯗꯨ ꯅꯪꯒꯤ ꯍꯦꯛ ꯅꯔꯦꯝꯈꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯅꯤ ꯃꯥꯅ ꯅꯪꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ ꯑꯩ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯣ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯨꯅꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯈꯣꯏꯃꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯏꯃꯥ ꯍꯥꯏ ꯈꯣꯏꯃꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯍꯩ ꯏꯃꯥ ꯄꯥꯃꯦꯜ ꯅꯪꯒ ꯈꯪꯅꯕ ꯂꯩꯁꯅꯥꯗꯣ ꯉꯔꯥꯡ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯄꯥꯕꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯄꯅꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯁꯨ ꯆꯪꯂꯒ ꯍꯪꯂꯨꯔꯦ ꯋꯥꯐꯝ ꯑꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯂꯩꯁꯅꯥꯕꯨ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯅꯝꯂꯝꯂꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅꯗꯤ ꯂꯩꯁꯅꯥ ꯑꯁꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯄꯥꯃꯦꯜꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯃꯤꯔꯥꯏꯕꯤꯔꯝꯕ ꯑꯗꯨꯗ ꯄꯥꯃꯦꯜꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯃꯥ ꯊꯣꯝꯕꯤꯅ ꯄꯥꯃꯦꯜꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯄꯥꯃꯦꯜꯅ ꯑꯃꯨꯛ ꯀꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯁꯤꯟꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯩ ꯆꯤꯜꯍꯥꯎ ꯊꯤꯖꯔꯔꯣꯏ ꯏꯃꯥꯅ ꯅꯈꯨꯠ ꯆꯥꯕꯤ ꯃꯧ ꯑꯃ ꯍꯦꯛꯇ ꯊꯤꯕꯤꯌꯨ ꯅꯆꯩ ꯏꯃꯥ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯕꯨꯁꯨ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯂꯥꯠꯂꯒ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯧ ꯃꯌꯥꯝ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯠꯄꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯇꯪꯒꯣꯏ ꯇꯥꯅ ꯆꯥꯛꯍꯟꯈꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯗ ꯅꯠꯇꯅ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯉꯝꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯨꯛꯐꯪ ꯐꯪꯗꯅ ꯂꯣꯏꯔꯁꯅꯨꯃ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨ ꯋꯥꯈꯜ ꯍꯟꯊꯒꯅꯤ ꯏꯆꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯏꯃꯥꯅ ꯊꯤꯒꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯍꯟꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯀꯦ ꯏꯆꯥꯕꯨ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯑꯗꯨ ꯃꯍꯥꯛ ꯃꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏꯌꯦ ꯃꯥ ꯃꯄꯨꯟꯁꯤꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯂꯦꯜꯂꯒꯗꯕꯅꯤ ꯃꯍꯥꯛ ꯑꯗꯨ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯝꯕꯤꯅꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯏꯪ ꯇꯞꯆꯕꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯃꯕꯨ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯄꯥꯃꯦꯜꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯝꯕꯤ ꯑꯃꯗꯤ ꯀꯨꯟꯖꯣ ꯑꯁꯤꯅꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ
ꯌꯥꯝꯅ ꯅꯨꯡꯁꯤꯠ ꯆꯥꯟꯅꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯤꯉꯣꯟꯗꯒꯤ ꯑꯣꯏꯖꯕꯗ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯤ ꯂꯩꯁꯅꯥꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯍꯣꯛꯇꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯗꯅ ꯌꯨꯝꯕꯥꯟ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫